everyone! Welcome to my channel. So, ngasise ay ahanba video ne. Ahanba video da aina tawjagadorise tarot reading ne. Ado tarot reading se kaino habado ahanba mayamna brief introduction amatang bijage. Tarot reading habase tarot cards se aina paijarise tarot cards kawe. Tarot cards se makal mayam laye. Ado tarot cards sing se makal sing dudagi aina sigi cards sina kara colorful oye. Aina si prefer tawbagi sise use tawjagadoine ngasi. Ado tarot cards se card khudingmak ki meaning layeba meaning sing do lyric ta yawe do lyric to aina paraba matungda meaning do khanglaba matungda aigi knowledge and intellect to adu sijinaraga mingonda card ki meaning do interpret to baneba haidi me or client or friends aingonda haidi tarot cards yengbiyo or reading tawbiyo kaina harakpasing do adudo karamba topic ta ayamba tawge ha matamda career gumba relationship gumba aday problem ama layrakpa matamda solution thiba gumba past present future gumba sigumba maramda ayamba tawgale ado atopa maramda sumayam yengba yaye ado sigumba maramsida vision ama pinabagidamagta tarot reading se tawe ado tarot reading tawge na aina haidi sigi video semjara ise ayam hairaga kholaga semjarakpa natte aingondagi hena haiba mayam laye aduna mayam soikibagumba yarsu ngakpiyo aduga makhatana dum support tawbiyo aduduga aina sigi tarot readings da base taraga video sembase ekhoi manipur da yam pangna leite bako adudugi aina sigi content se mayam da so anawbo oigani haina aina sum video sida aiga khangba khara do share tawjage haina thokjarakpane adu ekhoi na ngasi tawdori se September horabani na September ahead ki reading do tawgadoine reading se kamaina tawni haba matamda ekhoi card se pile ahum thakna khaidokani ba pile ahum se khona a b c haina lower se bako a b c haina khaidoiba pile sidagi mayamna video se ngahaktang post tawbiraga aina a pami b pami c habado adudo c pami habado khanbiro aduduga pile a khanbiba or b khanbiba samna habada a khallase lower se ba a khallena adu a sidagi akhona random oina card ani shuffle tawraga pick tawrni ba aduga pick tawriba card ani do ahamba card sina September gi 1 daina 15 bawta kai tholakpa yaba aduga ani suba card sina September 15 dagi 30 bawta kai tholakpa yaba haiba do adudugi vision ama pigadoine ado mayam aina tawjagadori se general reading ne habadi mayam pulap ki oiba reading ne bako aduduna sise mi amada personal oina dum chanaraktabasu yaye aduna somna personal oiba reading tawningba or isagi oina hen atopa topic ta khangningba leragadi aigi Instagram page to makhada description box ta aigi Instagram page to adugi link to makhada hapcharamge ado mayamna dum chart kumba haidi kari maramda yengba yai gumba haibado adudo chart mayam ama yawbane adum check out tawbiyo aduga check out tawbiraga haidi mathangda video se kai haini karamba topic ta sem sige kaina haidi somna apamba khara leirangani danako adudo I encourage tawboina dum video dudo comment tawbirama haidi karamba topic ta semagadi mayamna henna taningba or karamba henna pami habado ado ngasigana di video se haurase so ngasai pile haijage bado pile dos da khaido A pile B pile C ado pile sing sidagi somna mayamna kayam apamba do pile A ra B ra C ra apamba do hadum ngaktang push tawraga or wakal da haipetang sagat piro ado duga for example pile A khale se bado pile A sidagi random oina card ani pick tawrni ba card ani se ahamba card sina September gi ahoba adigi ani suba card sina September gi aroi bada kai tholakpa ya habado ado dugi brief vision na pigadoine aduna video se horse me am pile do khanbiro so ngasai pile a khankiba kanggu dugi reading ne hojik tawdoise ado hokhoi hojik card se random oina shuffle tawraga card ani pick tawgadoine ahamba card sina September month ki ahobada kai tholakpa yai date 1 daina 15 phawda adagi date 15 daina 30 phawda second gi card sina kai tholakpa yai habidugi brief vision nama pidoine ado ekhoi hojik card se pick tawrase mayam si random oina pick tawjabani ahamba card se sisina September ahobagi kai tholakpa yai haibado oirani aduga second gi card sina September gi aroibada habadi ending da kai oirakpa yai habadune bako ado ekhoi hojik card sing se yenglase okay so ahanba card sina pile A khanbiba kanggu gi September gi ahoba habdi September date 1 daina 15 bawta kai tholakpa ya habdugi brief vision ne sigi card se mayam sigi reading se rasifal yengbada khona tha horakpada or hapta horakpada admaina rasifal yengbagu mane do rasifal makte te dubu vision amadi soidana pigani ba sigi card sina aduna sigi card se the temperance hariba card se sigi matung ina kari haige haba matamda ne somna haidi pile A khanbiba mayam sina business kumba natraga na thabak ama or exam guma tha dauba
or any tabak ama paikhatke na khanbagumba leragadi hojik matang yamna charebako ado paikhatkadoriba thabakse hekta hatu rush tawshalaga risk ka je ponglo da laraga tawbadi kanaroiba aduna thabak ama paikhatke haragadi hana step by step foundation ama layout tawba mathau taiba habidi phajna plan out taraga plan ama semaga aina si tarabadi future da si tholakpa yai kaina plan ama sembada ko aduge plan ama sembada mathau taye aduduga phajna ingna tapna patience laina hotnaragadi hajigi plan do successful oiba yabagi chances su layeba haidi somna phajna balance puraga aina tagodariba thabakse si taragadi si tarapa yai kaina phajna work out taraga hotnaragadi ne sigi card sigi matugina mahai je aphaba mahai chaba yabagi chances layeba adubu rush toba risk loba sigummasdi yamna chana dre aduna thabakse yari gai delay tawbigano aduga yari gai matam chana tawbiyo ba thabakse haidi September gi ahobasida ko second ye card china the wheel of fortune kawe sigi card china September gi aroiba habdi pal a khanbi ba kangu gi September gi ending da kai tholokpa yai habdo haigadoine ba ko ado sigi card sigi matung ina kai haige ha matamda mamangi card sigi yam thina interrelated oye sigi card se haidi September ahobada tawkiba singdugi result to September gi aroiba sida phangi haibaga chapmana yeba ko sigi card sigi matung ina life da hotna kibado haidi September horakpado hotna kibadugi matung ina life to changes khar lakadori ba haidi hotna gibadi matung ina changes khar di phangadori aduduga isana tawgiba thabak singdugi ko laibakta tamambagumba habado adugi lambi do chatpa adagi isana aphaba thabak tawkibo oiro phattaba thabak tawkibo oiro adugi mahaido isada halakpa aphaba thabak tawragana phaba phattaba thabak tawragana phattaba karma dudum isada halakpa adugumado oeba du sigi matamsida mamangda tawkiba haidi akhona September horakpada tawkiba thabak mayamdugi result se chap chana phangani ba haidi effort che kitang khak thada khargadi result kitang khak phangani effort che phasna 100% phigagadi result se 100% phangani adudugi card ne basi card sina haise ado ngasi ko di pal a gi reading se mathang side loijare ado henna khangbining bagum bayaragadi aigi ngasai description box ta hapchagiba Instagram link ta ado changaga DM tawbiro ngasi ko di pal a gi ba hello guys sise pal b khanmi ba kangu dugi September ahead sigi reading oidoine hojik randomly shuffle tawraba matungda card ani pick tawgani card aham basina aikoina September horakpa date 1 dena 15 bauta kai tholakpa yai adagi ani suba card sina September lorakpa date 15 dagina 30 bausida kai tholakpa yai habidugi brief vision ama pigadoine ba ko ado mayam hojik card se random oina pick tawjarage card ani pick tawjagani hoi tawjare hojik card pick se ahan ba card se yengasi okay second card okay ahan ba card se mayam 3 of wands ko ba sigi card sina kai haige ha matamda luck haiba se isana prepare tawjabado aduduga opportunity duga chana kan luck laiba kan haiba se orakadoine ba habadi fanam na opportunity lak tar su isana kamda prepare taragadi daw ya de luck laite kan dum khangadoine ba ko aduna sisna kari ta ige ha matamda isana hana dagi tawge kaina khanjarakpa thabak haidi hotna jage kaina line amada changjage or business ama start tawge natraga isagi talent do pursue tawge kaina khanjarakpada adudo hojik hauba matam chap chareba adubu sije hau matamda poor planning oiba adagi kai hani hana phasana khalaudabadagi failure thangnarapaju yaba aduna phasana plan taraga work out tabiyo adugo obstacles khadi adum lakani adudo thengnanaba mayam ready da laibiroba sije September gi ahoba sida thengnarakpa yaiba so second ye card na 9 of pentacles kawe sigi card na September gi aroibada haidi ending da kai tholapa ya haiba matamda hojik mamang da kai haini mamangi card tu na haigi matamda September gi ahobada hotna biyo kholo isana prepare tawdradi kana dekhote haidra ado sigi card na kari harige haiba matamda ne September gi ahobada hotna khibadugi mahai se chap chana hojik ending sida phangani ba haidi somna phanyam na phana hotna khiba taragadi aphaba result phangani aduga kemta hotna khidaba taragadi phattaba result haidi kemta oidabado adudo phangani ba aduna phana hotna ki haina lower se bang habidi mayam hotna gadabane aduna hotna ki haina lower ba matungda isana deserve tawba poto adum phangani isagi hard work tugi result chap chana phangani aduga sige matam sida isana isabu treat tawbiyo ba haidi isana aphaba haidi isa self love tawbiyo aduga isana isabu treat tawbiyo ado pal b gi reading se sida loire mayam bye so sise pal si khanmi ba mayam du hi card ne sida ai shuffle tawba hojare randomly sidagi shuffle taraga card ani pick tawjagani card ani se ahan basina September gi ahoba aduga aroi ani shuba card na September gi aroi bada kai tholakpa yai habdune ado mayam hojik ahan ba card se pick tawrase ahan ba card se ai pick tawjara age ko mayam ado card si reading se kitang thuna tawjarage habadi video se am sangdana ba ko ahan ba card pick tawjara hojik reshuffle tawraga second card se amuk pick tawjara age okay yengnase hojik
Okay. Now, first card sina kay harige haba matamdako. Mayam ahanba card se Ten of Swords kaueba sise nupi amada thang tarana thingjillaga leibagi tapta tawrise. Sisigi card sina September gi ahobasida pile si khanba kangu se betrayal gumba habadi yamna thajaba trust tawba miduna backstabbing tawramba gumba songi mangnaba tawramba gumba trust mangba yaba thapak tawba gumba sigumba se khara thengnarakpa yayeba kwa sigumba problem khara arise tawrpa yaye aduna sigi problem se arise tawraba matungda isana isaje victim oina khanjaraga isana isagi self esteem jamna low oijabagumba sigumba se khara thoklakpa yaye adubu mayam bad days di adum hawkhini aduna kona future da afaba su lakani habse khanbiraga victimhood tudagi hawgat pirakpa mathau taeba aduduga isana isagi damakta work tawjaba isagi damakta khanjaba se mathau taeba kwa ado hode second gi card china kai haige habadu yanga se second gi card china September gi ending da kai tholakpa ya haiba matamda ngasai victimhood to thengnarni ba ado victimhood tudagi hawgala matungda isana isagi damakta work tawjaba isana isagi damakta focus tawjaba self love self care tawjaba mathau taeba aduduga isana hanadagi pamaga lerpa long term goal gumbada adudu achieve tawba ngamnanaba sigi period of time sida mina kai hani betray tawramba backstep tawrambadagi chance tawraga sigi period of time sida hotnagadabneba adugo hotnabado mahi chanaba hotnagadabne migi mamangda nango backstep tawramba mayamdagi mamangda phangnaba hotnagadabneba ko ado sigi card sigi matungina nang phangsu phangani na hai ending of September sida ado mayam palsigi reading se matang swaida loijare aduna palsi khanbiba mayamdo phasana hotnabiro ko bye. So guys, ngasi gi di video se ai matang sida loishinjarage ado si ai ahanba video so banina mayamna support adum tawbiyo aduga general reading nina mayamna chana dabba gumba adagi isagi oina or isagi oina hena personal oina khangningba gumbada adu yaragadi dum ai Instagram page da DM tawbiro adu adum page adum check out tawbiyo haidi aduda chart yawbane haidi kari maramda tarot reading se yengba yai gumbada ko haidi khangdaba mi kai hai tarot reading se amukta thengnadriba mi gai ki oragas ko adu mai maramda makhada haidi aigi video sigi makhada comment tawbiramo karamba haidi topic ta hena khangbininge karamba topic ta reading se tawhanninge habado adudo dum comment ta habiramo aduduga adum mathangda mayambu hena pelhan mangamba content adum video adum samjarak mangamba ojage so ngasi ganadi thank you.